Mapanda lairiba state sigi mi khudingmaki account da CM relief fund gi lupa lising ani ani hapnaba warep lokre ngasi April gi tang tareta ngasi nungtin phongba se phongna Manipur top channel dagi leibak pumba lockdown lakthokkibana maram oiduna awaba amadi khudongsadaba mayuk nariba Manipur gi mapanda lairiba state asigi miyoi khudingmaki account da chief minister C19 relief fund gi lupa lising ani ani hapnaba lengakna warep lokre hairi Pawasin hai lockdown na maram oiduna khudong sadaba mayuk nariba lamdam asigi miyoi singda kharadang oirabasu mating oina bahaiduna khongthang asi lokhatpani khongthang asigi akupa warol amadi matau karamna mapanna lairiba miyoi singna masigi kanaba asi phangadagi haibadu langa asna numit kharani gi mamangda launch tawkiba www.tengbang.in da sangduna khangba yagani haidi amaromda Manipur gi mapana laikhraba lamdam asigi miyamna oirakriba phibam asida pakhatpagi mathau tade ingna laiduna laina asiga lanthengna ba hotnaba sangi haina Manipur gi chief minister N Birena mapana lairiba miyamda appeal tawkhi aduga atopa marueba pawkhranamo Sathiraba laina laichat C19 gi saitheng phangleba lebak singda malaria drug sing export tongnaba warep lokre lebak asiga yumthang nariba C19 gi saitheng phangleba lebak singda malaria drug sing export tongnaba central government a warep lokre Malayam da sokhatle hainariba USA na phawba India da malaria drug asibu mateng pangbinaba haijarakle India na USA da malaria drug mateng pangnaba warep lawrabasu wafam khara US na innaba khangankhre ICMR gi report ki matung ina positive oiba miyoi amana isolation da lehaudrabadi numit kuntrani gi manung da miyoi samri ga tarukta laina asi sandokpa ngamme hainasu pauksisi na phungduragli aduga hauzik chathireba laina laicha C19 India gi oiba update masam ta pijage hauzik si hiba mi masingna sama kunthra ga tare sure aduga positive oiba mi masingna lising mari ga sama panga tara ga tare jawre aduga India pumbar sathariba lockdown makha samdar kadori hainasu pauksi sigi khutangna phungduragli aduga mayam pabda su ki viewers ni manang pigani aduga anoba paw hek lapuk update tawjarke share ga video si matang sai lusinjarage and thank you